Lakhipur online puthok August ki tang kuntra mathoi nongmaijing numit ki Khomjinba Pao tabirase ahanbada maroi Pao Sonapur da leba kinthapagi thodok thokle gari chathok chasin thingjin khre numit nini gi oiba Barak Tampak ki khongsata Mukhyamantri Dr. Himanta Biswa Sharma ngasi silchar da thonglaragani Naharol Khoriol Siluk ki sanglen Lakhipur da Manipuri lon ga mari lena khana naina khre Koizam Birensana Singhana Lakhidabada Manipuri Dance Academy Kasara Samna Awapa Phongdokre Janata College ki librarian Salam Pradeep Kumarda PhD degree pikre Indigenous Pillar ki Maikum Hangdokna Basem Sabaga Loinana Federation of Haumi Manipurna Awareness Campaign Sing Pangthokle Selin Digital na Kolkata da Wakat Khongjang Changsin Kre Amasung Jiribam da Chathariba Kang Tournament ngasi LECB Bapuparaga Yawol di Champanagar ka sanaragani Haujik mapung iba pau tabirase Meghalaya gi Sonapur da National Highway number 3 da laibak kinthabagi thodok chauna thogle chingthak tagi laibak leikhom amasung nungna chingba mathang kintharakpadagi National Highway edu mapung phana thingjin khre masina maram oiraga maigei ani dagi lakpa makal kaya gi gari chama dagi hena khamduna leikhre Thodogasi nahan numidang thokibani adubu haujik phauba gari chathok chasin tawba lepli hairi mari leinaba authority gi matungina lambi semjinbagi thabak khudakta hauki amasung lambi adu amukhana hangdokna bakkanna honari hairi maige amaromda Meghalaya police na lambi asi official oina hangdokle haina lauthoktriba phauba lambi asi da chatna ba cheksilwa pikre Mukhyamantri Dr. Himanta Biswa Sharma numit nini gi oina Barak Tampak ki khongsata ngasi silchar da thonglaragani Pao gi likhun matung ina Mukhyamantri na silchar da thonglaba matung nungtil gi pungani makhai taba matamda Udarbon Kachakanti laisang da changduna mahak ki khongsat haudokani matung da mahak silchar gi rangir kharida Netaji Subhash Chandra Bose ki mitam maikhom hangani mafam aduda nungtil gi pung 3:35 da miyam gi oba mifam ama su pangthoknaba silangli matungda Mukhyamantri Dr. Himanta Biswa Sharma na Silchar Gungur da Shahid Mangal Pandey gi mitam amagi sumaikhum hangani numidang pung 3 taba matamda Mukhyamantri na hanagi MP Laikhidraba Komalindu Bhattacharya gi yumda chatuna imung manunga unagani amasung matungda Silchar Tennis Club ki phibam yengsingani hairi aduga hayeng ningthokaba numita tongan ba thoram sing saruk yananaba Sribhumi jila gi Patharkandi da chatkani amasung hayeng nungthilda mahak Guwahati da hankigani Maladesh Assam Nahamarup Kasar amasung Manipuri Chanura Khorjelup Kasar na punna silangduna August ki tang 18 da Naharol Khoriol Siluk ki sanglen Lakhipur da Manipuri lon bu Assam naingak na associate official lon oina lausin kiba numit pun ningsingduna Manipuri lon gi maramda khana nainabagi thorom ama pangthokre numit asigi nungtil pung 3 taba matamda Maladesh Assam gi president Professor G Narahari Sharma amadi Manipuri Chanura Khorjelup Kasar ki president Sobam Ongbi Jayantina mifam mapu oiduna pangthokiba khana nainabagi thorom aduda Professor Ngangom Basanta Kumar amasung hanagi ZPC Kabrabam Ongbi Anitana athoiba mithunglen oina daista lengsinke Nahamarup Kasar gi thoburen Tonambam Robindrana taramnokpagi warol amadi wahodok pibiki matungda imalon kannanabagi damakta achoba khongjang changsinkiba ingudam binod amadi Milala Samgi president Seram Herajina maroi bawangang loi oina imalon ga mari leinaba warol thambiki thorom ga mari leinana Professor G Narahari Sharma Sobam Ongbi Jayanti Professor Ngangom Basanta Kumar amadi Kabrabam Ongbi Anitana wangangki aroibada Manipuri Chanura Khorjelup ki thoburen ayekpam Surjamukhina thagat wahai pituna thoromadu loisilaba matungda ibudau thongnanggi khubamda mayam chatminaduna maira katuna thonijaki hairi Manipuri Dance Academy Kasara Samna Barak Museum gi complex ta lubasigi hanagi General Secretary Koizam Biren Sana Singhana Laikidabada awaba phongdokpagi mifamama ngarang thangjanumit August ki tang 19 nungthil gi pung 3:30 taba matamda phamkre Luki President Oinam Bidya Singhana mifama poiduna pangthokiba awaba phongdokpagi mifamaduda Laikhidraba Koizam Biren Sana na pangthokpiramba thodang kaya bu palladuna Oza Laiton Jam Nilabani
Haurongbam Rajmani Amadi Moirang Ningthona Chingbana Wangang Biki Amasung Mahakidamak Dance Academy ki maigedagi ngamjaba senpham kara tengbangna ba hainasu waremnaki loisilakpada laikidabagi atma santi kidamak minute amatumina laiduna awaba phongdoki haina Manipuri Dance Academy Kasar ki General Secretary Haurongbam Indramani ki cherola mata khangalakli panbayai Koizam Pirensana Haukiba Agaski Kuntarukta Masagi Sangai Bontarapur Makhalaikai da laikidabani laikidaba matamda masagi chahi marfu sukre Assam University Silcharna Janata College Kabugonsta Librarian Weriba Salam Pradeep Kumar da Library and Information Science da Doctor of Philosophy PhD degree pikre Mahak Assam University ki Library and Information Science Department ki Assistant Professor Dr. Nabin Chandra De ki lamjing makhada a feasibility study on community service by the college libraries towards the adopted villages by colleges of Assam haiba thesis asigidamak degree asipi kibani Mahak Hauzik Janata College Kabugonsta Librarian amasung Internal Quality Assurance Cell IQAC gi Coordinator ona thabak puri Masigi mamangda mahak NIT Silcharda Library and Information Assistant ona thabak pubirami amadi mahak Guwahati University dagi Library and Information Science da Master Degree loisan krabani panbayai Salam Pradeep Kumar Singha Bontarapur Kolachina gi laikitraba Salam Sarojao Singha amasung Ramani Devi gi machanupani Federation of Homi Manipurna Lagliba October gi tarukta Soyomong Kabui Kulda Sem Sariba Indigenous Pillar gi Maikum Hangdong namba Sem Sari Thoromasigi Mangoinana Federation asina Bishnupur Jila gi tongan mapam singda Know Your Identity haiba meeting da awareness campaign sing leptana pangthokle Federation of Homi gi General Secretary Y Syam Kumanna August ki tang kuntra da thadorokpa press release amagi matungina Soyambung Kabui Kulda mamang chahidagi saba hokiba Yelahumi Purup kunmanga gi maming hakpa Indigenous Pillar asigi ayama sarup sem saba loiselakle hairi Pillar asi lakliba October gi tang tarukta maikum hangdoktuna miyamda kusinaragani haina cherola sida makatarakle Hiram asigi matangda Federation of Homi Bishnupur District Masaloisang amasung Federation of Homi General Headquarter ga kusamnaduna lisingani ga tarani pandagi hauduna Singamadi tamgi mafam kayada awareness campaign sing pangthoktuna lakle Federation of Homi gi maigedagi campaign sing asida thawa yauna saruk yakiba pumnamakki mafamda thagatpa phongdokle Indigenous Pillar asigi damak selgi tengbang amasung polam sing mateng pangbikiba pumnamakpu thagatpa phongdokre makhatana selgi pangalgi amasung wakalgi mateng pangbiu amasung thoromasida saruk yabiu haina noluk ningsing lakle Selin Digital na sinduna Manipur da haukiba lising aniga kunhumdoi megi tanga humdagi thoragliba kangluki iranga sigi waroisin puraktriba asigi matangda Kolkata da Khongjang haina numit humni chupna August ki tang kunmanga dagi kuntaret phawba changsin kiba Khongjang nini chanba August ki tang kuntarukta Bidhan Sarani Road Kolkata da leiba Noti Binodini Memorial Art Gallery Complex da Tripura, Assam, West Bengal amati Orissa gi artist sing yauna wakat khongjang adu changsin ki khongloi singna Long Live India, We Want Peace and Harmony, Long Live Manipur, Stop Violence in Manipur haina iba khongjang adu changsin ki wakat khongjang adu kamari leinana Selin Digital gi chairman Dr. Phanjobam Lanachitna phongdokkibada Manipur ki communal conflict asi hojik phawbada waroisin porakpa ngamdabadagi relief camp singda hojiksu lainari sahi ani henjelaglaba phawbada communal conflict asigi waroisin hojik phawba porakpa ngamdabasina maram oiraga Manipur gi miyam awachaina khangduna leiri kayam kuina aikhoiba asumna relief camp ta leikhigadabano hainasu central government ki mapamda wahang hanglakti athubada waroisin poraktuna mahausagum tangdu leitana lehenbiu haina phongdoragle Manipur thoiba communal conflict asigi matangda hoju phawa waroisin puraktana leibase masigi matangda honorable prime minister Sri Narendra Modi ji Manipur lapina bagi damakta aikoina masida jokoi protest asi pangthok chabani aikoina kyara hana Delhi da Sikkim da amadi Guwahati na singba mafam kaya da hariba makhal ki protesting ase May 3, 2023 dagi thoiba communal conflict sigi matangda aikoina protest tawduna lai but
hojik phawa honorable prime minister Sri Narendra Modi ji Manipur visit tobide aduna masi athuba matamda visit tobiraga masi da thoiba ekoi ki conflict ase masi ki water chin purakna ba chap chawa field la piu haidana ekoi request ojabdo ngasi na mu ekoi ki Kolkata da asigum la base ekoi na panthok chabe District Kang Association Jiribam na sinduna Babu Paragi Lamlen Community Hall Kangsangda Jiribam Kasar amadi Hailakandigi Kangkut Kunma Thoina Saruk Yaduna Sanariba Taramanga Suba Late RK Lalasana Memorial Mix Kang Tournament Lisinginiga Kunmangagi Ngarang Sanakiba Preliminary League Round Match da MNCB Ningthembamna Yawol si Champanagarbu Panjal Tarani Thoi Taruk Tamaithi Henkre Match asi Idevan Singna umpire aduga H Inopisak Singna scorer Oibiki Tournament asigi ngasi nungtilpung amataba matamda LECB Babu Paraga Yawol di Champanagar ga sanaragani Energy Healing Center Rongpurda computer gi matingna anauba madi ariba anaba singbo computer gi matingna layong khangdokpuna layengba hausare computer gi matingna makal makhagi anaba singi report lokthokpuna haksangi awat machal kaya nain khananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leijare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbirabu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maroiba pau amukhanna Sonapur da leba kinthabagi thodok thokle gari chothok chasin thingjinkre Numit nini gi oiba Barak Tampak ki khongchata Mukhyamantri Dr. Himanta Biswa Sharma ngasi Silchar da thonglaragani Naharol Khoriol Siluk ki sanglen Lakhipur da Manipuri lon ga mari leinana khananai nakre Koizam Biransana Singhana lekhidabada Manipuri Dance Academy Kasara Samna awapa phongdokre Janata College ki librarian Salam Pradeep Kumar da PhD degree pikre Indigenous pillar gi maikhum hangdokna basem sabaga loinana Federation of Haumi Manipurna awareness campaign sing pangthokle Selin Digital na Kolkata da wakat khongjang changsin kre amasung Jiribam da chathariba kang tournament ngasi LECB Babu Paraga Yawol di Champanagar ga sanaragani Lakhipur online YouTube channel gi pau sandok jaba ngasi gi oinadi matang asida loijare